ꯏꯄꯦꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯅ ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝ ꯀꯥ ꯍꯦꯟꯅ ꯐꯠꯆꯤꯜꯂꯛꯇꯕ ꯃꯔꯝꯗꯒꯤ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯇꯥꯡ 8ꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯝ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯊꯥ ꯑꯗꯨꯃꯛꯀꯤ ꯇꯥꯡ 16ꯗꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯦꯅꯤꯃꯦꯇꯦꯗ ꯁꯁꯄꯦꯟꯁꯟ ꯊꯝꯗꯨꯅ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯊꯥ 6 ꯊꯝꯂꯛꯈꯤꯕ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯂꯥꯛꯂꯤꯕ ꯑꯒꯁꯀꯤ ꯇꯥꯡ 16ꯗꯒꯤ ꯃꯊꯪ ꯆꯍꯤ 2026ꯀꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥ ꯐꯥꯎꯕ ꯊꯥ 6 ꯑꯃꯒ ꯁꯥꯡꯗꯣꯛꯄꯗ ꯂꯣꯛ ꯁꯚꯥꯗ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯂꯣꯛ ꯁꯚꯥ ꯑꯃꯗꯤ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯅꯣꯡꯖꯨ ꯃꯤꯐꯝꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯃꯅꯤꯄꯨꯔꯗ ꯊꯝꯂꯤꯕ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯂꯩꯉꯥꯛ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯊꯥ 6 ꯑꯃꯒ ꯁꯥꯡꯗꯣꯛꯅꯅꯕ ꯔꯤꯖꯣꯂꯨꯁꯟ ꯑꯃ ꯍꯥꯎꯁꯇ ꯊꯥꯡꯒꯠꯂꯛꯈꯤ꯫ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯎꯁꯇ ꯊꯥꯡꯒꯠꯂꯛꯈꯤꯕ ꯔꯤꯖꯣꯂꯨꯁꯟ ꯑꯗꯨ ꯔꯥꯖ꯭ꯌ ꯁꯚꯥ ꯑꯃꯗꯤ ꯂꯣꯛ ꯁꯚꯥꯗ ꯄꯥꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯗ ꯊꯥ 6 ꯑꯃꯒ ꯃꯈꯥ ꯇꯥꯅ PR ꯁꯥꯡꯗꯣꯛꯄꯒꯤ ꯑꯌꯥꯕ ꯑꯗꯨ ꯄꯤꯈꯤꯕꯅꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯂꯩꯉꯥꯛ ꯑꯁꯤ ꯊꯥ 6 ꯑꯃꯒ ꯁꯥꯡꯗꯣꯛꯅꯅꯕ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯀꯣꯑꯣꯄꯔꯦꯁꯟ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯉꯔꯥꯡ ꯔꯥꯖ꯭ꯌ ꯁꯚꯥꯗ ꯄꯨꯊꯣꯛꯈꯤꯕ ꯁ꯭ꯇꯦꯆꯨꯋꯥꯔꯤ ꯔꯤꯖꯣꯂꯨꯁꯟꯒꯤ ꯃꯈꯥꯗ ꯅꯣꯇꯤꯁ ꯑꯃ ꯍꯥꯎꯁꯅ ꯑꯦꯃꯤꯠ ꯇꯧꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ 39 ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯁꯤ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟꯗ ꯊꯝꯗꯨꯅ ꯒꯕꯔꯅꯔꯒꯤ ꯈꯨꯠꯊꯥꯡꯗ ꯁꯦꯟꯇꯔꯅ ꯂꯩꯉꯥꯛꯂꯣꯟꯒꯤ ꯊꯕꯛꯁꯤꯡ ꯇꯧꯅꯅꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 356ꯀꯤ ꯃꯈꯥꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯄ꯭ꯔꯣꯀ꯭ꯂꯦꯝ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕ ꯑꯒꯁꯀꯤ ꯇꯥꯡ 12ꯗ ꯂꯣꯏꯁꯤꯟꯒꯗꯕꯅꯤ꯫ ꯔꯥꯖ꯭ꯌ ꯁꯚꯥꯗ ꯑꯦꯃꯤꯠ ꯇꯧꯈꯤꯕ ꯔꯤꯖꯣꯂꯨꯁꯟ ꯑꯗꯨ ꯂꯥꯛꯂꯤꯕ ꯑꯒꯁꯀꯤ ꯇꯥꯡ 16ꯗꯒꯤ ꯄꯥꯔꯒ ꯃꯈꯥ ꯇꯥꯅ ꯊꯥ 6 ꯑꯃꯒ ꯁꯥꯡꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯁꯤ ꯂꯨꯆꯤꯡꯕ ꯂꯩꯇ꯭ꯔꯕ ꯑꯩꯒꯤ ꯍꯥꯏꯕꯅ ꯃꯥꯡ ꯊꯥꯗꯨꯅ ꯊꯕꯛ ꯇꯧꯕ ꯃꯤꯌꯥꯝꯒꯤ ꯍꯥꯏꯕ ꯑꯁꯤꯅ ꯇꯨꯡꯗ ꯊꯝꯗꯨꯅ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯁꯤꯡꯅ ꯈꯨꯠꯂꯤꯡꯗꯨꯅ ꯂꯩꯕ ꯂꯝꯗꯝ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯐꯤꯚꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔ ꯇꯤ.ꯑꯩꯆ. ꯁꯇ꯭ꯌꯕꯔꯇꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯔꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯅꯨꯡꯁꯤꯕ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯂꯨꯆꯤꯡꯕ ꯑꯃ ꯃꯊꯧ ꯇꯥꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯑꯗꯨ ꯑꯆꯨꯝꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯕꯨ ꯃꯔꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯅꯨꯡꯁꯤꯕ ꯀꯠꯊꯣꯛꯄꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯤꯌꯥꯝꯕꯨ ꯑꯃꯠꯇ ꯑꯣꯏꯅ ꯈꯣꯝꯖꯤꯟ ꯇꯥꯁꯤꯟꯗꯨꯅ ꯊꯕꯛ ꯇꯧꯕ ꯉꯝꯒꯗꯕ ꯂꯨꯆꯤꯡꯕ ꯑꯣꯏꯒꯗꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯉꯁꯤ ꯐꯥꯎꯕ ꯊꯤꯕ ꯐꯪꯗꯨꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯌꯦꯛ ꯁꯦꯡꯂꯕ ꯈꯨꯗꯝ ꯍꯥꯏꯕꯕꯨ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕ ꯌꯥꯕꯒꯤ MLA ꯃꯁꯤꯡ ꯁꯨꯅ ꯍꯦꯟꯗꯣꯛꯅ ꯂꯩꯔꯕꯁꯨ ꯂꯩꯉꯥꯛ ꯑꯗꯨꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯒꯗꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯈꯟꯕ ꯉꯝꯗꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯉꯥꯛ ꯁꯦꯝꯕ ꯉꯝꯗꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯁꯤꯅꯤ꯫ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯃꯅꯤꯄꯨꯔꯗ ꯂꯨꯆꯤꯡꯕ ꯑꯣꯏꯅꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯅ ꯄꯤꯛ ꯊꯜꯂꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯨꯆꯤꯡꯕ ꯑꯣꯏꯅꯤꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯕꯒꯤ ꯆꯦꯟꯐꯝ ꯊꯣꯛꯄ ꯒꯨꯟꯁꯤꯡ ꯑꯗꯨ ꯆꯦꯜꯂꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯁꯥꯅ ꯈꯪꯖꯗꯕꯒꯨꯝ ꯇꯧꯕꯅ ꯑꯌꯥꯝꯕ ꯑꯣꯏꯔꯤ꯫ ꯂꯨꯆꯤꯡꯕ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯆꯣꯡꯊꯣꯔꯛꯂꯤꯕꯁꯤꯡ ꯑꯁꯤ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯂꯕꯁꯨ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄꯒꯤ ꯍꯩꯅꯕꯤ ꯑꯃ ꯂꯩꯔꯤꯕꯁꯤꯁꯨ ꯌꯥꯝꯅ ꯐꯠꯇꯦ꯫ ꯑꯗꯨꯒ ꯂꯨꯆꯤꯡꯕ ꯑꯣꯏꯅꯤꯡꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯁꯦꯜꯒꯤ ꯀꯣꯝꯗ ꯄꯨꯠꯊꯗꯨꯅ ꯂꯩꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛꯄꯨ ꯃꯇꯤꯛ ꯆꯥꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯈꯟꯗꯨꯅ ꯂꯨꯆꯤꯡꯕ ꯑꯣꯏꯍꯟꯅꯕꯒꯤ ꯁꯧꯒꯠꯄꯒꯤ ꯆꯠꯅꯕꯤ ꯑꯃꯁꯨ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤ꯫ ꯃꯗꯨꯅ ꯑꯁꯦꯡꯕ ꯂꯨꯆꯤꯡꯕ ꯑꯃ ꯈꯟꯕ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ ꯍꯥꯏꯕꯁꯤꯁꯨ ꯈꯪꯐꯝ ꯊꯣꯛꯄꯅꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯆꯍꯤ 2 ꯍꯦꯜꯂꯛꯂꯕ ꯂꯥꯜ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ? ꯃꯇꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯄꯣꯄꯨꯂꯔ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯈꯤ꯫ ꯑꯗꯨꯒꯨꯝꯕ ꯂꯩꯉꯥꯛ ꯑꯗꯨꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ MLA ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯈꯣꯝꯖꯤꯟ ꯇꯥꯁꯤꯟꯗꯨꯅ ꯑꯄꯨꯟꯕꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜ ꯍꯥꯏꯕꯗු ꯁꯥꯒꯠꯇꯨꯅ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯕꯒꯤ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡꯁꯤꯡ ꯑꯗꯨ ꯃꯇꯝ ꯑꯗꯨꯗ ꯂꯧꯕ ꯉꯝꯗꯕꯗꯒꯤ ꯂꯥꯟ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯩꯕꯒꯤ ꯃꯔꯝ ꯑꯃꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯃꯗꯨꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯀꯥꯡꯈꯣꯡ ꯆꯥꯏꯗꯨꯅ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯟ ꯅꯤꯜꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯀꯅꯥꯅ ꯊꯣꯛꯍꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯇꯁꯦꯡꯅ ꯈꯪꯂꯕꯁꯨ ꯂꯥꯟ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕꯁꯤꯡꯒꯤ ꯃꯐꯝꯗ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯂꯩꯉꯥꯛ ꯁꯦꯁꯟꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯑꯁꯤ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯦꯅꯤꯃꯦꯇꯦꯗ ꯁꯁꯄꯦꯟꯁꯟꯗ ꯊꯝꯕ ꯃꯔꯝꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯄꯤꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯣꯒꯁꯠ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕ ꯉꯝꯗ꯭ꯔꯕꯗꯤ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯃꯤꯐꯝꯗ ꯃꯅꯤꯄꯨꯔꯗ ꯃꯈꯥ ꯇꯥꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯁꯥꯡꯗꯣꯛꯅꯕꯒꯤ ꯋꯥꯐꯝ ꯄꯨꯊꯣꯛꯇꯨꯅ ꯃꯈꯥ ꯇꯥꯅ PR ꯃꯅꯤꯄꯨꯔꯗ ꯊꯝꯒꯗꯧꯔꯤꯕꯅꯤ꯫ ꯆꯩꯔꯛ ꯑꯁꯤꯗ ꯍꯧꯖꯤꯛꯁꯨ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯐꯤ ꯇꯛꯈꯠꯇꯨꯅ MLAꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯀꯟꯅ ꯆꯣꯠꯅꯔꯤ꯫ ꯃꯁꯤꯗ ꯅꯩꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯗꯤ ꯃꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯂꯥꯟꯗꯥꯔꯛꯄꯗ MLAꯁꯤꯡ ꯑꯃꯗꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯊꯧꯗꯥꯡ ꯂꯧꯕ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯒꯨꯝꯕ ꯃꯤꯄꯥꯡꯗ MLAꯁꯤꯡ ꯑꯁꯤꯅ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯄ ꯑꯗꯨ ꯍꯣꯠꯅꯗꯅ ꯂꯥꯟ ꯑꯁꯤ ꯃꯔꯛꯇ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯑꯣꯡꯂ ꯅꯠꯇ꯭ꯔꯒ ꯃꯈꯣꯏ ꯃꯁꯥꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯕ ꯐꯪꯅꯕ ꯍꯣꯠꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯅꯩꯅꯐꯝ ꯊꯣꯛꯏ꯫ ꯂꯣꯏꯅꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯕꯨ ꯅꯨꯡꯁꯤꯕ ꯂꯨꯆꯤꯡꯕ ꯑꯣꯏꯒꯗꯕ ꯃꯤꯑꯣꯏ ꯑꯗꯨ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯈꯪꯍꯟꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ BJPꯒꯤ ꯗꯕꯜ ꯏꯟꯖꯤꯟ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔ ꯉꯥꯛꯄ ꯉꯝꯗꯕꯗꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯗꯨꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜꯕꯨ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯄ ꯑꯁꯤ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯩꯁꯥꯝ ꯃꯦꯘꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯝꯕꯣꯏ ꯈꯣꯡꯅꯥꯡꯈꯣꯡꯗ ꯂꯩꯕ ꯌꯨꯅꯥꯏꯇꯦꯗ ꯐꯦꯟ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯦꯟ ꯀ꯭ꯂꯕꯇ MPCCꯒꯤ ꯗꯣꯛꯇꯔ ꯁꯦꯜꯅ ꯁꯤꯟꯗꯨꯅ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯂꯦꯝꯅ ꯂꯥꯌꯦꯡꯕꯒꯤ ꯀꯦꯝꯞ ꯑꯃꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫
Magnai, Manipur President rule known amok Tatar Santok never Tarong Tropasi, Miam Apamunate. Tatar Amasandok Pasin and democracy Amuba Kalina Tashinban. Constitution people speed of federalism you want to lay 300 tapani. Loinana Tatar PR Santok Pasina, Miam Aning Apam Badunam Sindun Tambi Amadi, Misham Miam Nakshin and a believer BJP double in Lenga as he pale with the PR as Lakiban. Adubo President rule Hibasi Matamkar Kakini, President rule Tauribasi Manunda, Tabak Torum Pakatun in the Pandilak Hotnagaban. Adubo PR as in Makatan Sankura Putarabadi, BJP double in Lenga President rule politically over crying sooner behind a low. Magnai, BJP Lengang Sahi and Nigata, Susilak Laba Yang Asida, Manipur in the Palam Dilak Nabagi, the Supreme Court is just give you Ama Laklamle. Loin and the Mashita Sunatana, Tongan political party opinion Kaya Amasu Pirabasu, BJP Lengang Toide. Irang Asida BJP over Center Amadi state leaders in the Interpandilak Naba Hotnapa BJP Center Amadi, state leaders in Interpandilak Naba constitutional missionaries in Chisnaraga Interpandilak Naba Hotnab Udri. Masida Sunatan all political party give me Pamdan lady, peace community over meeting to the lady. Masina Tapadi BJP Lenga Asina, Interpanjin Bapam the Bamisha Miambo, Kang took the Nodun Tambapam behind the Tapan. Nasi Power the India Prime Minister Manipur Laktun Interpanjinanaba, community sing Pamina Duna Waisan Nabak Kurung Jabadu, Nasi Power people late Hainesu, Pawashin Makatari. Manipur the Interpatamnaba India government local Kontang is Oina. National Highway 2 Impal Dimapur Lambi de Maruina, Kangpokwe district area the Powder Kudimaki Myoshina, Free Movement of Yanaba Ministry of Home Affairs Makaidegi, Kukizo Civil Society Organizations in the Kangan Grade. Adubu Ministry of Home Affairs Makaidegi, Manipur Santi Tamnaba local level Kontang in Sida, Kukizo leaders in Makaidegi positive over response period Tragadi, Natragamakoina Talibas separate administration Dimaladu, Makatan Lake Hidra hiding Achobu Omadi Oihina. Powers in Makatar. Atopa Power Mana Prime Minister Narendra Modi ne Kumja 2021 dagi Kumja 2024 Power the Tongan Mapalebaks in the Chatpada, Lupa Crores Chani Modra Manga Sading Toki Haina, Minister of State for External Affairs Kiti Barona Raj Sabha the Pondokre. Trinamal Congress ki MP direct of Brena Hangpo Hangamagi Pakunda, Minister of Wapamaji Pondokiban. Sahiesi Oina, Mauritius, Cyprus, Canada, Croatia, Ghana, Trinidad and Tobago, Argentina, Brazil, Amadi, Namibia, Chatki Kongset Kidi, Mapung Paba report Pangdi Haina Powers in Makatar. Gaza, the Kusim Oiba Sarah and Bagi Tong Mayuk Nari Haina, World Head Organization Chip Oiba, Adhanam Gabresna Hairi. Maru and Palestine Manung the Pushila Matingi Polam Singadu, Israel Tinduna Tambana Ashimo Kurung Chata Bashi Tokan Bani Hairi. Mahaki Wapamadu Mapamatu the 8 Kitabak Toriba agency Sam Hen Baromna, San Takna Polam Sing Taknabi Sing Amadi, Hidak Lantaki Polam Kaya Ama Hoji Power Kai Amata Soktana, Gazagi Mapamudi Yoshin Bungam Dana Lambil Sing Tindun Lay Hayak Pagaloina, United Nations Tabak Lokat Pinab Apil Tropadi Pundora Kiban. Howji Tanglib Awabasi Kuchem Ibamong the Tokan Bani Habis make Yam Sing Labani, the Drosan Virtual Oina Zineba Dagi Pawgim Pamama Pantok Pundora Kiban. Ijeli Maiketi Pundora Padi Makoina Lana Sohla Bagazagi music the Makta Matic Jab 8 Polam Sing Tajin Belepti. Adu Polam Sing Adu Militancy and Nataiki the Naba, Jackson Kikadabani Hai. Adu Gaza help Mystic Maiketi Pundora Kibadi, how do Pawbi oin Jab Tapu Pang the Badik Shikibami Tara Amasu, Narang Portoloki Haina, Pau Sosas in Makatar. Gaza the Leptana Mio Big Kashis Tokli Asigi Matanga, Indiana no make Kapna Basi Lepkatabani, Nayaki oin a lep cinematic sar or Mapamasi or Miamna. Angak Papang Awaba Mayuk Nari Haina Pundokre. Gaza the Leptana Mio Bagi Oiba Kashis to Ibasi Matang the City, Kanari Haina, UN Ambassador or Lady India Permanent Representative, Pakwani na Harishna, Narang UN Security Council Oiba from the Pundokiban. Maraki Oiba Hayaki no make Kapna Lep Aduna Paksa on Mioibida, Mangtak Pato Ibasi Matic Sab Oiro. Kashi Sasin Maram Oirek Nong with the Sang the Biatra Polam Kaya Pangandre, Sana Amadi Tau, Loina Medical Service Amadi Education Gi Oiba, Awat Pakayan, Pictale Haina, Middle East Hojoji Oiba Dugi Matang the Pantokpa, Open Debate at the Magna Pondoki. Hiramasi Matang the Indiagi Oibo Kalonda, Harishan High, Mio Ibn Lepton Awapaka Mayuk Ribasi, Makatan Satalo Devan. Showing am the Matam San Lokapa Amadi, Tabuk Lokapa Mio Bagi Alon Aduda, Mating Pangabagi Kudong Sabam Pangan Matokta. Santi Hanjil Hanbat upon the Piro de Bani, Sisfia Tonabagi Tabak Amasatar Gardabani. Loidana,
ꯍꯣꯁꯇꯦꯖ ꯄꯨꯝꯕ ꯊꯥꯗꯣꯛꯀꯗꯕꯅꯤ ꯃꯁꯤꯒꯤ ꯄꯥꯟꯗꯝ ꯑꯁꯤ ꯐꯪꯅꯕ ꯗꯥꯏꯂꯣꯒ ꯑꯃꯗꯤ ꯗꯤꯄ꯭ꯂꯣꯃꯦꯁꯤꯒꯤ ꯑꯣꯏꯕ ꯂꯝꯕꯤꯗ ꯆꯪꯁꯤꯟꯕ ꯃꯊꯧ ꯇꯥꯏ ꯑꯇꯣꯞꯄ ꯂꯝꯕꯤ ꯅꯠꯇ꯭ꯔꯒ ꯋꯥꯔꯣꯏꯁꯤ ꯂꯩꯇꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯍꯃꯥꯁ ꯃꯤꯂꯤꯇꯦꯟꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯤꯖꯐꯤꯌꯥꯔ ꯇꯣꯛꯀꯤ ꯃꯇꯥꯡꯗ ꯑꯅꯧꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯋꯥꯔꯤ ꯁꯥꯅꯅꯕ ꯆꯠꯈꯤꯕ ꯏꯖꯔꯦꯜꯒꯤ ꯗꯤꯂꯤꯒꯦꯠꯁꯤꯡ ꯑꯗꯨ ꯖꯦꯔꯨꯁꯂꯦꯝꯗ ꯍꯜꯂꯛꯇꯨꯅ ꯍꯃꯥꯁꯁꯤꯡꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯟꯅꯒꯗꯧꯔꯤ ꯍꯥꯏꯔꯤ इजराइल की प्राइम मिनिस्टर बेंजामिन नेतान्याहू ने पीस टॉक अदुगी मतांग दा थबक चेलिबा मेडिएटरसिंग थागतप फोंदोखि लेबाक अदुगी नेगोशिएटरसिंग मखा ताना हमास न थोकलि वफमसिंग अदु तानानब इजराइल दा हलक्खिबन हमास की सीनियर लुचिंग अमना पाउगी एजेंसी अमदा फोंदोरखिबगी मतुंग इना इजराइल न थेंग थानबा लेरिबसु नुमित खरनी असिगी मनुंग दा यानबा अमा पुरक्पु ngamba याय हाय मखोगी ओइबा अनौब वरोलसिंग दा नुमित हुमफुनी की ओइबा सिसफियर की मनुंग दा यानबा पुरक्पु ngamद्रबसु इजराइल न मखा ताना लांचा थब तौरोइदबनी हाय वफमसु खन्नबा अदु पुखलक्कि हाय मदुगी मतांग डेलीगेटसिंग अदु इजराइल दा खन्ननबा हलक्खिबनी हायनसु पावोसिन मखा तारे नकलम रोमदा थाईलैंड अमसुंग कंबोडिया लेबाक अनिगी मरक्त लमखई ओइबा मतांग चैनब लेबिदगी ngarang nanhndagi hauna leibak ani gi marta chatrakhib lal aduna maram oirega border da leiba mi lak ami hena lanjin nakre nakal ani maki oina mi kaya aman asiana amadi asu open mayuk na re hair cambodia da colonial ruler oina leiram kiba france na thailand amasung cambodia leibak ani gi marta semlam kiba kilometer chanipalom sangba border gi demarcation da sai na ba kaya leibana maram oirega matam kuini gi mamang dagi leibak ani gi marta ungkhatna ba asi lakhibani अदुबु खंगौदना हौखिबा था मंगागी मतम असिदा उंखटनब असि खंगेन हेंदोरखि लाइबाक अनि असिगी चैनब लमखै एरियादा लैरिबा रिलीजियस साइट कया अमसु मखाइ मखोइगिने हाइना अकन मोंद क्लेम तौनरिबन नहानदगी होन चत्रगिबा लाल अदुगी मखा तरप ओइना ngasi ayu anganbada pungmai makhayam tabu matam adwaida cambodia gi maikei heavy weapon sing yauna afaba makhali khulai kapsundun landarakhi maduda thai army gi maikei dagi su artillery kaya kapsunduna chapchana pakhum pi ki haina thai army gi deputy spokesperson gi maikei dagi hairi haujo lepak ani gi sayit na bilam khai sarukta leiba ubon rashtrapati province amadi suri province da akan mamong khuthoknari army gi maikei dagi mafam maduda leiba miyam safagadaba mafam singda hongdokna na masu mangjongna khanghan kri hairi